ꯈꯨꯔꯨꯝꯖꯔꯤ ꯐ꯭ꯔꯦꯟ ꯉꯁꯤꯗꯤ ꯑꯩꯅ ꯑꯩꯈꯣꯏ ꯐꯨꯔꯤꯠꯀꯤ ꯄꯥꯝꯕꯣꯝꯁꯤ ꯑꯝꯕ꯭ꯔꯦꯂꯥ ꯗꯤꯖꯥꯏꯟꯅꯤꯀꯣ ꯌꯥꯝꯅꯁꯨ ꯐꯖꯕ ꯑꯗꯨꯒ ꯌꯥꯝꯅ ꯂꯥꯏꯕ ꯅꯤꯌꯣꯝꯗ ꯇꯨꯕꯒꯤ ꯅꯤꯌꯣꯝꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯃꯁꯤ ꯇꯨꯅꯕꯒꯤꯗꯃꯛꯇ 20 ꯏꯟꯆꯤ ꯁꯥꯡꯕ ꯐꯤ ꯑꯃ ꯂꯧꯖꯔꯦ ꯑꯗꯒꯤ ꯃꯔꯥꯛ ꯃꯌꯨꯡꯁꯦ 20 ꯏꯟꯆꯅꯤꯀꯣ ꯁ꯭ꯀ꯭ꯋꯥꯔ 20 ꯏꯟꯆ ꯁ꯭ꯀ꯭ꯋꯥꯔꯅꯤ ꯑꯗꯣ ꯑꯗꯣꯝꯁꯨ ꯂꯧꯕꯤꯔꯣꯀꯣ ꯁꯨꯃꯥꯏꯅ ꯑꯗꯣ ꯃꯁꯤ ꯑꯃꯨꯛ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯊꯨꯞꯆꯜꯂꯁꯤ ꯑꯗꯣ ꯊꯨꯞꯄꯕ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯐꯤꯁꯦꯀꯣ ꯊꯨꯞꯄ ꯃꯇꯝꯗ ꯃꯄꯥꯟ ꯑꯣꯏꯒꯗꯕꯗꯣ ꯑꯗꯨꯗꯨꯅ ꯃꯅꯨꯡꯗ ꯎꯞꯁꯜꯂꯒ ꯊꯨꯞꯆꯟꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯁꯨꯃꯥꯏꯅ ꯊꯨꯞꯆꯟꯖꯔꯦꯀꯣ ꯐꯤꯁꯦ ꯊꯨꯞꯄ ꯃꯇꯝꯗ ꯑꯣꯄꯟ ꯑꯣꯏꯕ ꯁꯥꯏꯗꯇꯣ ꯑꯗꯣꯝꯗ ꯁꯨꯃꯥꯏꯅ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯁꯨꯃꯥꯏꯅꯀꯣ ꯀꯣꯔꯅꯔ ꯑꯃꯗꯒꯤꯅ ꯀꯣꯔꯅꯔ ꯑꯃ ꯐꯥꯎꯁꯤꯗ ꯁꯨꯃꯥꯏꯅ ꯀꯐ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯔꯛꯁꯦ ꯇꯧꯔꯒ ꯊꯝꯕꯤꯔꯣꯀꯣ ꯆꯣꯛ ꯑꯃ ꯄꯥꯏꯔꯒ ꯑꯗꯨꯒ ꯊꯝꯃꯤꯕ ꯃꯥꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯀꯥꯇꯤꯁꯤꯅ ꯑꯃꯨꯛ ꯀꯛꯊꯠꯂꯁꯤꯀꯣ ꯀꯛꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯣꯖ ꯑꯣꯏꯕ ꯁꯥꯏꯠ ꯀꯣꯔꯅꯔꯁꯦ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯈꯥꯒꯤ ꯁꯔꯨꯛꯂꯣꯝꯗꯀꯣ ꯏꯟꯆꯤ 2.5 ꯑꯃ ꯑꯗꯨꯒ ꯃꯅꯨꯡꯒꯤ ꯁꯔꯨꯛꯇ ꯏꯟꯆꯤ 2.5 ꯑꯃ ꯂꯧꯒꯅꯦꯕꯀꯣ ꯑꯗꯨꯒ ꯐꯨꯜ ꯑꯣꯏꯅ ꯃꯈꯥꯒꯤ ꯁꯔꯨꯛꯇ ꯏꯟꯆꯤ 5 ꯂꯧꯒꯅꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯏꯟꯆꯤ 5ꯁꯦ ꯑꯁꯤꯗꯒꯤꯅ ꯃꯊꯛꯀꯤ ꯀꯣꯔꯅꯔꯁꯦ ꯑꯁꯤꯐꯥꯎꯁꯦ ꯑꯩꯈꯣꯏꯅ ꯃꯌꯥꯏꯒꯤ 2.5 ꯏꯟꯆꯇꯣ ꯑꯗꯨꯒꯤ ꯂꯥꯏꯟꯗꯣ ꯇꯁ ꯇꯧꯅꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯞ ꯁꯥꯔꯀꯜ ꯑꯣꯏꯅ ꯌꯦꯛꯑꯒ ꯊꯝꯒꯅꯤꯀꯣ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯍꯥꯞ ꯁꯥꯔꯀꯜ ꯑꯁꯦ ꯑꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯀꯛꯊꯠꯀꯅꯤꯀꯣ ꯑꯩꯅ ꯉꯁꯥꯏꯒꯤ ꯍꯥꯞ ꯁꯥꯔꯀꯜꯗꯣ ꯐꯤꯗꯣ ꯐꯣꯜ ꯇꯧꯁꯜꯂꯀꯥꯟꯗ ꯀꯛꯄꯅꯤꯅꯀꯣ ꯑꯣꯄꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯐꯨꯜ ꯁꯥꯔꯀꯜ ꯑꯣꯏꯅ ꯐꯪꯉꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯐꯪꯉꯦ ꯑꯗꯨꯒ ꯃꯊꯛꯇ ꯈꯔ ꯆꯥꯎꯅ ꯂꯦꯝꯃꯤꯕ ꯁꯔꯨꯛꯁꯤꯅ ꯑꯝꯕ꯭ꯔꯦꯂꯥꯒꯤ ꯇꯥꯔꯛꯀꯗꯕ ꯁꯔꯨꯛꯇꯨ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯈꯥꯒꯤ ꯑꯄꯤꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯦꯒꯥꯒꯤ ꯃꯈꯥ ꯇꯥꯏꯒꯗꯕ ꯁꯔꯨꯛꯇꯣ ꯑꯗꯨ ꯑꯣꯏꯒꯗꯕꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯕꯣꯝꯒꯤ ꯔꯥꯎꯟ ꯑꯣꯏꯅ ꯀꯛꯂꯕ ꯐꯤ ꯑꯁꯤꯀꯣ ꯑꯩꯈꯣꯏ ꯃꯇꯥꯏ ꯑꯁꯤ ꯈꯣꯞꯆꯤꯟꯒꯅꯤꯀꯣ ꯃꯇꯥꯏꯁꯦ ꯑꯗꯣꯝꯅ ꯑꯣꯚꯔꯂꯣꯛ ꯑꯣꯏꯅ ꯇꯧꯔꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯑꯣꯏꯅꯀꯣ ꯄꯤꯛꯅ ꯊꯨꯞꯄꯒ ꯑꯗꯨꯝ ꯇꯥꯏꯁꯟꯕꯤꯌꯣꯕꯀꯣ ꯑꯍꯥꯟꯕ ꯐꯥꯔꯁ ꯔꯥꯎꯟ ꯑꯣꯏꯅ ꯄꯤꯛꯅ ꯊꯨꯞꯄꯒ ꯇꯞꯅ ꯇꯞꯅ ꯇꯧꯔꯒ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯁꯨꯃꯥꯏꯅꯀꯣ ꯇꯞꯅ ꯇꯞꯅ ꯇꯧꯔꯒ ꯐꯤꯁꯦ ꯀꯩꯝꯇ ꯆꯤꯡꯕꯤꯒꯅꯨ ꯆꯤꯡꯗꯕꯤꯗ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯄꯥꯏꯔꯒꯀꯣ ꯇꯞꯅ ꯇꯞꯅ ꯅꯝꯃꯒ ꯇꯥꯏꯁꯟꯕꯤꯔꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯅ ꯐꯤ ꯑꯁꯦꯀꯣ ꯑꯀꯣꯏꯕ ꯔꯥꯎꯟꯁꯦ ꯄꯨꯔꯥ ꯇꯥꯏꯕ ꯂꯣꯏꯖꯔꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯐꯤꯁꯦꯀꯣ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯑꯃꯨꯛ ꯐꯤꯁꯦ ꯊꯨꯞꯆꯜꯂꯒꯅꯦ ꯊꯦꯛꯆꯜꯂꯒ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯇꯥꯏꯕꯤꯌꯣꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯂꯪꯗꯣ ꯍꯟꯗꯣꯛꯄꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯋꯥꯡꯉꯦꯕꯀꯣ ꯐꯤꯁꯦ ꯇꯥꯏꯕ ꯃꯇꯝꯗ ꯀꯔꯤꯃꯠꯇ ꯆꯤꯡꯕꯤꯒꯅꯨꯀꯣ ꯑꯗꯨꯒ ꯈꯨꯠꯁꯤꯅ ꯑꯗꯨꯝ ꯅꯝꯃꯒ ꯇꯞꯅ ꯇꯞꯅ ꯇꯧꯔꯒ ꯇꯥꯏꯁꯟꯕꯤꯌꯨ ꯌꯥꯝ ꯊꯨꯅ ꯇꯥꯏꯕꯗꯤ ꯌꯥꯔꯣꯏꯀꯣ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯇꯧꯕꯤꯌꯨ ꯁꯣꯏꯗꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯑꯗꯣꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤꯀꯣ ꯑꯗꯨꯝ ꯂꯥꯏꯛ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯨ ꯀꯣꯃꯦꯟꯁꯨ ꯄꯤꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯑꯣꯏꯔꯒꯅ ꯊꯦꯡꯛ ꯌꯨ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯔꯤ ꯂꯝꯗꯒꯤ ꯌꯦꯡꯕꯤꯔꯤꯕꯅꯣ ꯁꯣꯏꯗꯅ ꯍꯥꯏꯕꯤꯔꯛꯎ ꯃꯁꯤꯒꯤ ꯐꯤꯁꯤꯅ ꯑꯩꯒꯤ ꯏꯁꯥ ꯕꯣꯗꯤꯒꯤ ꯄꯥꯔꯠꯇꯨꯅꯤ ꯑꯗꯣ ꯃꯗꯨꯒꯤ ꯁꯦꯒꯥꯗꯨꯅꯤꯀꯣ ꯁꯦꯒꯥ ꯀꯛꯑꯒ ꯊꯝꯕꯗꯨꯅꯤ ꯃꯁꯦ ꯑꯗꯣ ꯃꯁꯤꯒ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯄꯥꯝꯕꯣꯝꯒꯤ ꯁꯦꯒꯥ ꯀꯣꯠꯂꯒ ꯊꯝꯈꯤꯕꯗꯣ ꯑꯗꯨꯗꯨꯒ ꯃꯁꯤ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯑꯃꯨꯛꯇꯪ ꯅꯥꯞ ꯇꯝꯕꯒ ꯌꯦꯡꯕꯤꯌꯨꯀꯣ ꯅꯥꯞ ꯇꯝꯕ ꯃꯇꯝꯗ ꯆꯥꯅꯩ ꯅꯠꯇ꯭ꯔꯒ ꯆꯥꯅꯗꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯄꯤꯛꯑꯒꯗꯤ ꯆꯥꯎꯊꯣꯛꯍꯟꯕ ꯌꯥꯏ ꯑꯗꯨꯒ ꯆꯥꯎꯔꯝꯕ ꯇꯥꯔꯒꯗꯤꯀꯣ ꯄꯤꯛꯁꯜꯍꯟꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯄꯤꯛꯇꯛꯅ ꯀꯛꯄꯤꯌꯨ ꯑꯩꯅ ꯉꯁꯥꯏ ꯀꯛꯈꯤꯕꯗꯣ 5 ꯏꯟꯆꯤ ꯀꯛꯄꯗꯣ ꯄꯤꯛꯅ ꯀꯛꯆꯕꯅꯤꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯁꯦꯒꯥꯁꯤ 7ꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯟꯆꯤ 2 ꯄ꯭ꯂꯁ ꯇꯧꯔꯒ ꯃꯁꯤ ꯀꯛꯊꯠꯆꯔꯅꯤꯀꯣ ꯃꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯀꯛꯆꯔꯦ ꯑꯩꯒꯤ ꯕꯣꯗꯤ ꯄꯥꯔꯠꯀꯤ ꯁꯦꯒꯥꯗꯨꯒ ꯆꯥꯅꯅꯕꯒꯤꯗꯃꯛꯇꯀꯣ ꯃꯁꯤ ꯀꯛꯂꯕ ꯃꯇꯨꯡ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯣꯝꯒꯤ ꯁꯥꯏꯠꯀꯣ ꯑꯩꯒꯤ ꯁ꯭ꯂꯤꯞꯁ ꯑꯅꯤꯃꯛꯁꯦ ꯀꯛꯆꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯔꯥꯎꯟꯗꯣ ꯑꯗꯨꯒꯤ ꯑꯄꯤꯛꯄ ꯃꯈꯥꯒꯤ ꯁꯥꯏꯠꯅꯦ ꯍꯥꯏꯈꯤꯕꯒꯤ ꯁꯥꯏꯠꯇꯨꯗ ꯑꯃꯨꯛ ꯀꯛꯊꯠꯄꯤꯔꯣꯀꯣ ꯑꯩꯈꯣꯏ ꯁꯥꯔꯀꯜꯁꯦ ꯀꯛꯊꯠꯇꯕꯤꯗ ꯇꯥꯏꯕꯗꯤ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯕꯨ ꯇꯥꯏꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯗꯨꯅ ꯀꯛꯊꯠꯆꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯄꯥꯝꯕꯣꯝꯁꯤꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯕꯣꯗꯤꯒꯤ ꯄꯥꯔꯠꯀꯤ ꯐꯤꯒꯤ ꯁꯦꯒꯥꯁꯤꯒꯀꯣ ꯇꯥꯏꯁꯟꯅꯔꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯂꯤꯞꯇꯨꯒꯤ ꯃꯌꯥꯏꯗꯣ ꯐꯣꯜ ꯇꯧꯔꯒ ꯍꯥꯟꯅ ꯈꯤꯇꯪ ꯀꯠ ꯇꯧꯔꯒ ꯊꯝꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯕꯣꯗꯤꯒꯤ ꯄꯥꯔꯠꯀꯤ ꯂꯦꯡꯖꯨꯝꯒꯤ ꯇꯥꯏꯕꯗꯣ ꯑꯗꯨꯗꯨꯒ ꯑꯅꯤꯗꯣ ꯐꯥꯖꯤꯜꯂꯒ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯇꯥꯏꯕꯤꯌꯨ ꯇꯥꯏꯕ ꯃꯇꯝꯗ ꯐꯖꯅ ꯍꯥꯟꯅ ꯅꯥꯞꯇꯣ ꯇꯧꯕꯤꯔꯒꯕꯀꯣ ꯐꯥꯖꯤꯜꯂꯒ ꯊꯝꯕꯗꯨꯅ ꯇꯥꯏꯕꯗ ꯅꯨꯡꯉꯥꯏꯕꯅꯤ
ꯄꯥꯝꯕꯣꯝꯁꯦ ꯇꯥꯏꯕ ꯃꯇꯝꯗ ꯃꯊꯛꯁꯨ ꯃꯈꯥꯁꯨ ꯐꯤꯁꯦ ꯆꯤꯡꯕꯤꯒꯅꯨ꯫ ꯑꯩꯈꯣꯏ ꯇꯨꯕ ꯃꯇꯝꯗ ꯀꯩꯁꯨ ꯍꯥꯏꯗꯤ ꯌꯥꯝ ꯂꯨꯕ ꯅꯠꯇꯦ, ꯑꯗꯨꯝ ꯂꯥꯏꯕꯅꯤ, ꯐꯁꯨ ꯌꯥꯝ ꯐꯖꯕꯅꯤ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯦ, ꯑꯝꯕ꯭ꯔꯦꯂꯥ ꯗꯤꯖꯥꯏꯟꯁꯦꯀꯣ, ꯄꯥꯝꯕꯣꯝꯁꯦ ꯑꯗꯨꯝ ꯑꯉꯥꯡꯒꯤ ꯇꯨꯔꯁꯨ ꯌꯥꯔꯦ, ꯑꯍꯟꯒꯤ ꯇꯨꯔꯁꯨ ꯌꯥꯔꯦꯀꯣ꯫ ꯃꯁꯤꯒꯤ ꯑꯝꯕ꯭ꯔꯦꯂꯥ ꯗꯤꯖꯥꯏꯟꯒꯤ ꯁ꯭ꯂꯤꯞꯁꯦ ꯌꯥꯝ ꯐꯖꯕꯅꯦ꯫ ꯀꯨꯔꯇꯤ ꯑꯃ ꯇꯨꯕ ꯃꯇꯝꯗ ꯑꯗꯨꯝ ꯃꯤꯇꯔ 2.5ꯅ ꯆꯞ ꯆꯥꯅ ꯀꯣꯟꯅꯩꯀꯣ꯫ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯊꯥꯒꯠꯄ ꯉꯝꯖꯈꯤꯗ꯭ꯔꯦ, ꯍꯥꯟꯅ ꯑꯩ ꯃꯤꯠꯁꯦ ꯁꯣꯛꯇꯅꯀꯣ ꯚꯤꯗꯤꯑꯣ ꯅꯝꯕ ꯑꯃꯗꯤ ꯏꯗꯤꯠ ꯇꯧꯕ ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯏꯁꯥꯅ ꯑꯗꯨꯝ ꯇꯧꯕ, ꯑꯗꯨꯅ ꯐꯣꯟꯁꯦ ꯌꯥꯝ ꯇꯣꯏꯅ ꯄꯥꯏꯕꯗꯒꯤ ꯃꯤꯠꯁꯦ ꯁꯣꯛꯄꯗꯒꯤ ꯑꯩꯁꯦ ꯃꯇꯝ ꯈꯔ ꯐꯣꯟ ꯄꯥꯏꯕ ꯅꯨꯡꯉꯥꯏꯇꯗꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯗ꯭ꯔꯦ꯫ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯇꯤ ꯔꯤꯒꯨꯂꯔ ꯅꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯊꯥꯒꯠꯆꯔꯒꯦꯅ ꯈꯟꯖꯩꯀꯣ꯫ ꯑꯗꯣꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯑꯗꯣꯝꯒꯤ ꯂꯥꯏꯛ ꯑꯃꯗꯤ ꯀꯣꯃꯦꯟꯅ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯊꯧꯒꯠꯄ ꯑꯣꯏꯍꯟꯕꯤꯌꯨ ꯊꯕꯛꯁꯦ ꯇꯧꯕꯗ꯫ ꯑꯗꯣꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯃꯇꯨꯡꯗꯁꯨ ꯑꯁꯤꯒꯨꯝꯂꯕ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯕꯦꯜ ꯑꯥꯏꯀꯟꯗꯨꯁꯨ ꯅꯝꯕꯤꯔꯝꯃꯨ, ꯀꯣꯃꯦꯟ ꯁꯣꯏꯗꯅ ꯄꯤꯕꯤꯔꯛꯎ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ꯫